Hojik tongan-tonganba social media gi platform kaya amada yamna kanna viral chaliba asi Israel gi Prime Minister Benjamin Netanyahu asi hokhiba numit kharani sigi mamangda mahaki masak asi ukhidre mahak sikhrabra hinglibra haibasigi matangni masi maru oina mahaki account dagi upload tawrakhiba mahakna speech pibagi video aduda mahakna wa ngang lingaida mahaki makhut ani do movement toba matamda right thangba khut adugi khusa do taruk pali maramatuna thagalakliba video asa AI na generate tawraba fake video ni mahak Iran gi attack ta sikhrabani haiduna yamna kanna ngangnari gi masigi talak asida inaw nobu oina mahak ki account dagi mahak asi hingli haiba asi proof tawbu oina cafe amada mahak na coffee thakladuna mahak ki makhut asi khusa manga pali haiba asi utladuna malem gi mimangda mahak hingli haiba adu proof tawkhre mahak na pikhiba speech amadagi mahak asi sikhre haiduna tonga ama kanna sandorakhiba adu hokhiba March ki tang 16 da Israel gi Prime Minister Benjamin Netanyahu na press conference amada speech piringaida mahakna wa ngang lingaida mahaki makhut ani do movement toba matamda right hand thangba khut adugi khusa do taruk panba mali haiduna video du bi yengliba viewer singi wakhanda singnaba samamnaba phawhanki masidagi mahaki video subu yengliba viewer sing aduna mahaki makhut asa khusa taruk surabra haiba asi singnarakpadagi video adubu yamna kupthana yenglaga screenshot lawba haunarakhi amadi viewer khara amadi video adubu slow down chathanba amadi makhoina lawgiba screenshot ki picture adu zoom tawraga yamna kupthana yengba horakhi masidagi masigi image sing masigi clip mayam sa social media ki platform sing X ta Instagram da Facebook ta saithokpa horakhi masidagi viral chalakhi masidagi yamna thunamak thousands of people na repost tawrakpa share tawnarakpadagi tongan ba social media gi platform kaya amada viral chalakpadagi miyamda singnaba phaurakhi Iran gi attack ta Israel gi Prime Minister Benjamin Netanyahu asi tasengna sirabra haibasi achumba ama oirabra haibasi gi matangda wahang lai masi karigumba kanda mahakpu nusijaba mahakpu sogatpa miwai singnadi Iran gi attack ta tasengna Benjamin Netanyahu asi siramba taragadi mahakpu matik sana nakpi chenbitrabra haibasi su wang hangnarakhi Netanyahu na speech pikhiba video adubu repost tawkiba share tawkiba caption sing aduda asumna ikhi mayam yengbiu mahaki makhut asa khusa taruk pali masi AI na generate tawraba video mani masi Israel gi Prime Minister Benjamin Netanyahu asyang banatte mahak asi tasengna Iran gi attack ta sikhrabani mahak asi sikre haibagi power si Israel na losinduna mahak asi hingba malhannabagi damakta simlakhiba AI gi video amani haina caption da inarakhi aduna masigi rumor asi yamna thunamak malem sinma thungna sandorakhi masidagi henna chawba haibadu oirakhi aduna mahak ki video da 6 finger pali haiba asigi idea asi yamna thunamak spread tawrakhibadagi miyamna asumna hainarakhi madudi Israel gi Prime Minister Netanyahu assassinated tawkhre mahak asi Iranian gi attack da sikhre mahak sibagi pawasa Israel gi government na losillaga thamle praja miyam na mahak asi hingli haiba asi pretend tawba oina AI gi video ma siamlaga mahak ki office na thagalakle haina claim tawnarakhiba asini adubu masigi wafam mayam sa Israel gi government na reject tawrammi yaramde Prime Minister Benjamin Netanyahu asi karisu tawba leite mahak adumak hingli haiduna Israel gi government na phungdokhiba leikhi adumoinamak yamna thajadaba mawong amada Prime Minister Netanyahu asi sikhre haibagi rumor asi kanna sandoklingaida masigi chairak asida mahak masamakna thagalakpa post amada mahak sidri mahak hingli haibasi utnabagi damakta mahak sire haibagi rumor asi toknabagi damakta respond oina social media gi platform X amadi Instagram da mahak masamaki account dagi mahakna inauna video ama thagalakhiba asini mahakna upload tawrakhiba video aduda aikoina uba asi Jerusalem City gi manak nakpada leiba cafe amada mahakna phamlammi aduga kanagumba amana mangonda asaba coffee cup ama pirammi maduga mahakna jok tawrammi I am dead for coffee haiduna ai aduki matik coffee asi pami haiduna mahakna nokphet tawraga mokari aba mawong amada mahak hingli haibasi utki mahakna phungdokliba wafam asi sarcastically oina mahak asi sire haibagi rumor adu aran mani mahak hingli haiba adu utpa oina mahakna jok tawkhibani
aduga amuksu mahakna makha takhibada mahakna asumna jok tawkhi madudi nakhoina aigi khusa ase taruk sui haiba adu hojik amukti yengbiyu aigi khusa asi kaya pali haibadu masing thiraga amukti yengu haiduna jok tawraduna mahaki makhut adu utkhi amuksu mahakna Middle East ta hojik thokliba war asigi matangda wafam khara phongdokhi madudi Israel na Lebanon amadi Iran da yamna hard oiba attack kaya ama chathakre aduna aikhoina hojik maksu Iran da Lebanon da tongan ba asoba hard oiba attack kaya ama chathagadori amadi hojik maksu chathari aduna aikhoina chathariba tawriba military gi operation mayam se kharasu secret oina thamgani masi hekta social media da uthukadaba nati haina su pankhi mahakna amuksu asumna makha takhi madudi Israeli government na $827 million gi senpham singasi huge emergency military budget ke damakta approve tawre masigi senpham singasina weapons da missiles da air defense system da military equipment da masi mayamasi use tawna bagi damakta approve tawani haina su phongdokhi aduga nakalamromda Israel gi prime minister Netanyahu asi mahak hojik hingli haiduna utkhaba matungda Iran gi khwaidagi sakti leiba military organization the Islamic Revolutionary Guard Corps na akanba wafam khara phongdokre madudi karigumba prime minister Netanyahu asi hinglamba taragadi mahakpu koithi thiraga hatkani mahak lemna tharoi haiduna Iran na warning tawrakre mahak asi child killer ni haibadi mahak na Iran da minungsi leitana angang kaya ama misam kaya ama hatkhrabani maramaduna mahak asi lemna thafam thokte haiduna Iran na maral sikhi aduna USA Israel amadi Iran laibak sing asigi marakta hojik thokliba conflict ase hen chawthorak baibadu oirakli aduga amana hojik thokliba Middle East ki war asigi saruk ama oina inauna latest oina ngasi March ki tang 13 Monday nimit asida Iran gi drone attack ta UAE da leiba Dubai airport ki manak nakpada leiba fuel storage tiang amada hit tawrakpadagi sauna amanga ta thokre mai horakre masidagi Dubai Civil Defense Emergency gi team maduna drone attack na hit tawraba location adugi manakta yamna thuna maksatki amadi mai sakliba adu khudakta lebhan mangamki amasung control tawba ngamki laibak phabadagi misi mina asok apan amata yahodre masigi matung tarakpada Iran gi drone attack na maram oiraga Dubai International Airport manakta mai horaki haiduna miyamda safety oinaba amadi kudong thiba thoktanabagi damakta Dubai Civil Aviation Authority na temporary oina flight singado suspend tawkhi aduga flight khara amadi Dubai International Airport tagi Al Maktoum International Airport ta divert tawba leikhi aduga amana hojik tholiba Middle East ki war hojik oriba situation asigi matangda USA ki President Trump na phongdokhibagi matunginadi hojik oriba phibam masida Iran na peace deal ama pamle adubu aikoina Iran na peace deal asi pamba taragasu aikoina masi taraina yaroi masi USA gi oiba better oiba tam kharada condition kharada masigi peace deal asa taunagani hainasu President Trump na phongdokhiba asini masigi matang asida President Trump na phongdokhibagi matung inadi hojik oriba phibam masida Iran na peace deal ama pame hairabasu USA na masida taraina khak yaroi condition kharada better oiba tam kharada USA gi damakta masi haigani masi karigumba Iran na yaba taragadi peace deal asi taunagani hairi masi karamba condition no haiba taragadi hojik Iran na chathariba military activities mayam se khudakta lebhanba Iran gi nuclear program da limit leihanba US ki ally sing da Iran na attack tawriba si hanhanba amadi Strait of Hormuz da Iran na block tawraga thamliba si hangdokpa karigumba masigi term and condition mayam ase Iran na yaba taragadi khudakta peace deal lama chathagani aduga karigumba masigi term and condition mayam se Iran na yadaba taragadi makha tana adumak war asi chathagani hena Iran da awab ohengini haina President Trump na phongdokhi aduga makha tana President Trump na Kharg Island da amuk hanna bomb thadaraga landaragani haina su Iran da kihanki panba yabadi mamangda Iran gi khwaidagi maru oiba oil export center ama oiriba Kharg Island da USA na attack tawba leikre masigi attack asina maram oiraga West Asia gi lamda masida Israel USA amadi Iran laibak sing asigi marakta leiriba tension na sa hena khudong thiba haibadu oirakli adum oinamak USA na phongdokhibagi matung inadi Kharg Island da attack tawkhibada amanga ta kaya ma thokre haina phongdokpa taragasu Iran na phongdokhibagi matung inadi hojik Kharg Island da
oil operation ki thabak ase adumak normal oina sathari khudong thiba amata thoppa leite haina su phongdokki amasung Iran na masigi damakta retaliate tawba leikhre haibadi US ki military base singda ship singda Persian ge gap leiriba area sing asida Iran na masigi paukhum oina revenge oina attack tawba leikhi haina su phongdokki masigi matang asida masida paliba Kharg Island masi kari maram gi damakta Iran na yamna maru oina laujari bano amadi USA na masida ayamba focus tawri bano masi kari maram gi damakta meter ohili bano haibasi ki matang da amuk yengminasi aikoina khangi masigi island asa Iran gi khwaidagi maru oiba oil export hub amani masi karigumba damage tawhanba taragadi Iran gi economy da sauna sohan maibadu oigedori bani masida paliba Kharg Island asa Iran gi southern coast gi chaurakni kilometer 15 lakna leiba apikpa island amakhakni masigi island asi Iran gi manung challi masi apikpa island ama oiba targa su Iran gi economy da khwaidagi maru oiba mafam ama oiri Kharg Island asi kari maram gi damakta khwaidagi maru oiba island ama oiribanu haiba targadi masigi maramdi Iran gi oina khwaidagi maru oiba oil export ki hub asi masigi island asi da lei masi khara sandokna pallabada Iran hairiba leibak asigi oina atopa leibak singda oil export tawriba asi leibak asigi apunbagi oina 90 to 95% di masigi Kharg Island asidagi export tawba ngaktani masi saurakna nongmada 1.5 to 1.6 million gi thau gi barrel sing asi mafam asidagi ship tawba ngaktani aduna karigumba island asa thabak lepkhiba taragadi Iran na atopa leibak singda thau jonbagi thabak asi tawba ngamlaroi haibadi Iran hariba leibak asigi maru oiba asauba income source asi atopa leibak singda thau jonbadagi lakpa ngaktani maramaduna Iran gi economy da sauna masina sohan ngadori bani aduga masigi oil export ki thabak asi matau kamdauno tawbage amadi Kharg Island da oil export hub ama oirakhibage haiba taragadi Iran gi leiriba tongan ba oil field sing asidagi samudra makhadagi pipeline asi phauraga Kharg Island da thau sing asi yoraki masidagi amuk Kharg Island dagi thau sing adu ship ta puraga atopa leibak sing da export tawi aduga amana hangba yaba wahangdi kari maram gi damakta Iran na Kharg Island asibu major export hub ama oihilibano masi kari maram gi damakta khwaidagi maru oiba island ama oina choose tawribano haibadi atei leiriba island sing amata khandana masigi island asibu kari maram gi damakta thau sing asibu export tawna bagi damakta center ama oihilibano haibasida wahang lai aikoina khangi madudi oil tanker sing asi atuki matik chawba ship ngaktani masigi ship sing asi saurakna football field ahum maki changli chawi hairi aduga masigi ship sing asina thau barrel 2 million maki chang asi puba ngami hairi aduna masigi ship sing asa yamna chawba yamna heavy oibana maram oiraga makoi sing asi safely oina tawkhatpa ngamna bagi damakta yamna luba yamna deep oiba ising asi darkar oi adubu karigumba ising asa yamna thenba shallow oiba taragadi ship sing adu samudragi floor da stuck tawgadori bani aduna khudong thiba kaya ama lakpa yai aduga amana Iran gi leiriba coast mayam asi ayamana shallow oiba ising sing asi loina thenli maram aduna thau sing asi puthok pusin tawda problem kaya ama lai maram aduna Kharg Island gi manakta leiriba samudragi area asi aduki matik deep oiba lubana maram oiraga thau sing asi export tawbada ship sing asina yamna safely oina tawkhatlaga satpa ngambana maram oiraga masigi island asa Iran da atuki matik maru oiba oil export ki hub ama oihlibani aduga masigi island asa thau barrel 30 million gi storage tawna bagi damakta masigi capacity leijai aduna region asida khwaidagi chawba oil storage amadi export ki terminal ama oiba ngamlibani maram sing asi leibana USA na masigi Kharg Island da karigumba attack tawba taragadi Iran na oil export tawriba asi hanthan mangamlagani maram aduna Iran gi economy da sauna amanga ta thokanba Iran gi income da hanthan ba taragadi tholiba conflict asida Iran da asoba pressure ama oiba taragadi Iran gi wakhal sing asi hongkhiba yai haiba asi USA na mayak shengna khangi aduga amana hojik tholiba Middle East ki war asiki saruk ama oina Iran na khwaidagi maru oiba sea road ama oiriba Strait of Hormuz asi hojik block tawraga thamlibani aduna masigi Strait of Hormuz asi protect tawna bagi damakta President Trump na Malayam gi leibak kharada mateng nirakre masida President Trump na China UK Japan South Korea France amadi atopa leibak kharada Iran na block tawraga thamliba Strait of Hormuz ki sea road asibu protect tawna bagi damakta
warship khara thabiraknaba haiduna mateng nikhibani adubu laibak thibadi president Trump gi yamna ikaingai oiba amada president Trump na mateng niruba laibak singaduna paukhum amata pibiraktre panba yabadi mamangda US Navy na madugi sea road adubu phauduna chatpa oil tanker singadubu escort tauba thuna hauragani haiduna president Trump na lauthokhiba leikhi aduna lan asigi manungda Iran na hojik thingjillaga thamliba masigi sea road asa hangdoknabagi damakta amasung asoi angam amata thoktana thamnabagi damakta USA ga khusamnaraga chatnabagi damakta warship khara thabiraknaba haiduna hairiba laibak singaduda president Trump na haijakhibani amuksu president Trump na makha takhibada USA gi maikaidagidi Iran gi leijariba military gi oiba tawba ngamba mapangal kudimak asi 100% da thugai khiba leikhre mang takhrabani adubu makhoina asuk yamna thina lana sida maithiba taraga su masigi ising lambi asya makhoina makhatana adumak thingkhigani Iran na upay ama tawraga drone ama natragana ani thadarakba mine bomb thadaba close range missile ama kapsinba Iran gi damakta laina thoki maramasina masigi lambi asya Iran na makhatana adumak thingkhigani masi protect tawnabagi damakta mateng amukta pangbiu haijakhiba matamda hairiba laibak singaduna hojik phawbada positive oiba response piraga mateng pangani hairaktaba asini masi president Trump gi laibak thiba haigadra yamni ikainingai oiba haigadra amadi oikhre aduga nakalamuromda Iran gi foreign minister Abbas Araghchi na phongdokhibagi matung inadi hojik Iran na block tawraga thamliba Strait of Hormuz ki sea road asa Iran na completely oina masida close tawnabagi damakta plan leite haibadi neutral oiba atopa laibak sing USA ga ally oidaba laibak sing di adumak phawraga chatpa yagani aduga USA amadi mahaka mapang oiraga leiriba laibak sing nadi makhogi ship sing ado masigi lambi asida phawraga chatpa yaroi adumak thingani haina warning tawkhiba sini aduga amuksu mahakna makha takhibada hojik oiriba situation asida Iran na USA ga wari sabagi apamba leite wari saroi haikhre aduga amuksu Iran gi foreign minister Abbas Araghchi na warning tawkhibada karigumba US president Trump na atopa laibak kharada Strait of Hormuz asi protect tawnabagi damakta warship khara thabiraku haiba sida karigumba laibak singaduna America gi mateng panglamba taragadi thokliba conflict asya hena chawthokpa haibadu oigani maramaduna kanamatana America gi mateng pangba yaroi haiduna warning tawkhi aduga amana president Trump na warship khara thabiraknaba haiduna mateng nikhiba laibak singaduna paukhum amata piraktrabada South Korea gi oiba maikaidagidi hojik Middle East ki lamdam asida thokliba charangnaba conflict hojik oiriba situation nasa yamna kupna yengsilaba matungda masigi oiba warepsing asi lawgani haina ingit pirakhi aduga France ki president asu USA na haijarakhiba aduda paukhum amata pidana discuss tawkhige haiduna laithokre amadi UK gi maikaidagi su thokliba warase loisinmana best oiba solution ama oigani hainasu president Trump the message pikhi matawasum tawna USA na mahaki mapang oiriba mahaki ally oiriba laibak sing asida sauna thamlamba thajaba sing adu mangkhre haiba yare haibadi president Trump na tasengna ikaiba amadi laibak thiba haibadu oikhi